India ki state singi manungda Manipur na ahan bo oina sareng macha puthokpa ngamle masida natana state asida mamangda nga leinaba chahi amada lupa crore chamilom tinglamba adu houjikti crore chanirom khaktamak changle haina fishery minister H.Dingo na phongdokre wafam asi ngasi nitai pachi thekta leiba Directorate of Information and Public Relations DIPR ge auditorium hall da the Editor Guild Manipur EGM na sinduna fishery outreach program haiba hiramda pangthokkiba nongmagi oiba workshop program amada phongdokkibani fishery department ge director T Fulen Meitai DIPR ge director ngangom uttam All Manipur Working Journalists Union MGO ki President Bijoy Kakching Tabam Manipur Hill Journalists Union MHJU ki President Peter Adani amadi EGM ki President Khogendra Khongram yauna pangthokkiba thorum aduda Fishery Minister H.Dingo na makha taraduna Manipur asi India ki North East state singi manungda nga chaba state ama oiba maramna chahi amada nga metric ton listing humfu manga rom gi demand leibana department asina kana hotnaduna metric ton listing nifu manga rom state asida puthokuna hana mamang matamda nga leibada lupa crore chami rom chatlamba adu ngasi di crore chani rom khaktamak tingle amadi India gi state singi manungda Manipur na sareng macha puthokpa ahanba state ama oire haike masida natana ngasi mak mapalam singdagi pusilakliba nga sing asi matam kuina thamba yanaba sem saduna tharakpa oiba maramna chaba matamda chection bachangi hongna chawna fangle haiduna mapalam gi nga toina chabana hakchangda leina kaya pokhalakbagi maram ama oiri maram asina mapalamdagi nga pusilakpa asi tuknaba lamdam asigi wetland sing asi ningthina yengsinduna nga gi pothok hena marang kaina puthoknaba department asina kanna hotnari haba wafam sing phongdokhe fishery department of honoriba aduki medical hone ko nasi sareng ji modu mai panjang gora sareng ji yana achobe achievement ko Manipur okay sareng ji matamon da ko ma masi revive ko no hona bada aduki medical challenges ko da presence ko tamok ba krishna ji matala masi ki sareng ji ko carnivore ho na carnivores ho na mo masi ji dum ji ga dum hatok ne adra masi ki masa se lo hona da ko Bangladesh tagi problem hona ba adagi Burma problem hona se lambi se da ko se da mo masi jo hatok na ba adagi masi mu yo hatok na hona se da so ko challenges ma thenda ba ka adi yo mu nam ta so mo masi jo hatok na ba na masi so problem ne mo ji bo thanda na hona da nga ma sa se na mo si mo chi ja se thati mo masi ja nga ma sa mo wo ni na ana ma to ba hona ga la re adina khai ha na Chahi mo sa ko so yagi da pai fa so khoi Manipur na ai ha na bo o le ha se ai na mo di achievement do fishery department achievement do